ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯅꯖꯒꯗꯧꯔꯤꯕꯁꯤ Biramangol College ꯁꯑꯣꯝꯕꯨꯡꯒꯤ Assistant Professor Naorem Meghachandra ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯖꯦꯝꯁ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯔꯤꯖꯅꯦꯜ ꯅ꯭ꯌꯨꯁ ꯌꯨꯅꯤꯠ RNU ꯕꯨꯁꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯆꯔꯤ ꯑꯣꯖꯥ ꯍꯟꯗꯛꯀꯤ G20 ꯁꯝꯃꯤꯠꯇ ꯇꯨꯔꯤꯖꯝ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯖꯦꯝꯁ ꯆꯠꯂꯤꯕ ꯆꯍꯤ 2019 ꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯔꯤꯃꯥꯔꯀꯦꯕꯜ ꯑꯣꯏꯕ ꯆꯍꯤꯅꯤ ꯍꯥꯏꯕ ꯌꯥꯏ ꯏꯟꯗꯤꯌꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯑꯣꯏꯗꯨꯅ G20 ꯁꯝꯃꯤꯠ ꯃꯥꯏ ꯄꯥꯛꯅ ꯍꯧꯖꯤꯛꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯁꯝꯃꯤꯠ ꯑꯁꯤꯒꯤ ꯊꯤꯝ ꯍꯥꯏꯕꯗꯤ ꯋꯥꯈꯜꯂꯣꯟꯗꯤ One Earth, One Family, One Future ꯍꯥꯏꯕꯁꯤꯅꯤ ꯃꯥꯂꯦꯝꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯨꯝꯅ ꯑꯗꯨꯒ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯈꯨꯗꯨꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯃꯤꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞ ꯀꯌꯥꯒꯤ ꯃꯤꯐꯝꯁꯨ ꯄꯥꯡꯊꯣꯛꯈꯤ ꯏꯝꯐꯥꯜꯗꯁꯨ G20 ꯁꯝꯃꯤꯠꯀꯤ ꯑꯍꯥꯟꯕ B20 ꯀꯟꯐꯔꯦꯟꯁꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ 19 ꯐꯥꯎꯕꯁꯤ ꯏꯝꯐꯥꯜꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯇꯨꯔꯤꯖꯝ ꯌꯥꯎꯅ ꯃꯤꯐꯝꯗꯨꯗ ꯇꯣꯉꯥꯟꯕ ꯂꯝ ꯀꯌꯥꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤꯡꯁꯤ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯗꯦꯂꯤꯒꯦꯠꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯦꯂꯤꯒꯦꯠꯁꯤꯡꯗ ꯈꯪꯍꯟꯕ ꯉꯝꯈꯤ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ 12ꯗꯒꯤ ꯂꯥꯛꯄ ꯃꯤꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯖꯦꯝꯁ ꯍꯧꯖꯤꯛ ꯍꯪꯕꯤꯈꯤꯕ G20 ꯁꯝꯃꯤꯠꯀꯤ ꯇꯨꯔꯤꯖꯝ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞꯀꯤ ꯃꯤꯐꯝꯁꯤ ꯔꯥꯎꯟ 4रक ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤ ꯇꯨꯔꯤꯖꯝ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞꯀꯤ ꯑꯍꯥꯟꯕ ꯃꯤꯐꯝꯁꯤ ꯑꯩ ꯃꯊꯪ ꯆꯥꯎꯔꯥꯛꯄ ꯑꯃꯇꯪ ꯍꯥꯏꯖꯒꯦꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯇꯒꯤ 10 ꯐꯥꯎꯕ ꯒꯨꯖꯔꯥꯠꯀꯤ ꯀꯠꯁꯇ ꯄꯥꯡꯊꯣꯛꯄꯁꯤꯅ ꯑꯍꯥꯟꯕ ꯃꯤꯐꯝꯅꯤ ꯃꯤꯐꯝꯗꯨꯗ ꯇꯨꯔꯤꯖꯝꯒꯤ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥ ꯌꯥꯎꯅ ꯃꯄꯨꯡ ꯑꯣꯏꯅ ꯔꯨꯔꯦꯜ ꯇꯨꯔꯤꯖꯝ ꯗꯦꯕꯂꯞꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ ꯇꯨꯔꯤꯖꯝꯅ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯒꯤ ꯊꯥꯛ ꯋꯥꯡꯈꯠꯍꯟꯕ ꯑꯗꯨꯒ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯤ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯀꯤ ꯃꯤꯐꯝꯗꯨꯗ ꯃꯄꯨꯡ ꯑꯣꯏꯅ ꯈꯟꯅꯩ ꯇꯨꯔꯤꯖꯝ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞꯀꯤ ꯑꯅꯤꯁꯨꯕ ꯃꯤꯐꯝꯁꯤꯅ ꯖꯦꯝꯁ ꯁꯤꯜꯒꯨꯔꯤ ꯗꯥꯔꯖꯤꯂꯤꯡꯗ ꯃꯥꯔꯆ 38ꯗ ꯄꯥꯡꯊꯣꯛꯈꯤ ꯃꯤꯐꯝ ꯑꯗꯨꯗꯅ ꯑꯦꯗꯚꯦꯟꯆꯔ ꯇꯨꯔꯤꯖꯝꯒꯤ ꯋꯥꯐꯝꯁꯤꯡ ꯌꯥꯎꯅ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯑꯣꯏꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯃꯤꯐꯝꯁꯤꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯕ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤ ꯁ꯭ꯔꯤꯅꯒꯔꯗ ꯃꯦ 22ꯗꯒꯤ 23 ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤ ꯖꯝꯃꯨ ꯀꯥꯁꯃꯤꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯇꯨꯔꯤꯖꯝꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤ ꯌꯥꯝ ꯂꯩꯕ ꯌꯥꯝꯅ ꯐꯖꯕ ꯅꯤꯡꯊꯤꯕ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯂꯝꯗꯝ ꯑꯃꯅꯦꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯪꯍꯟꯅꯕ ꯄꯥꯟꯗꯝꯗ ꯇꯨꯔꯤꯖꯝ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞꯀꯤ ꯃꯤꯐꯝꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯃꯤꯐꯝ ꯑꯗꯨꯗ ꯐꯤꯂꯝ ꯇꯨꯔꯤꯖꯝꯒꯤ ꯃꯇꯥꯡꯗꯁꯨ ꯃꯄꯨꯡ ꯑꯣꯏꯅ ꯈꯟꯅꯈꯤ ꯑꯗꯨꯒ ꯇꯨꯔꯤꯖꯝ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞꯀꯤ ꯃꯔꯤꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯃꯤꯐꯝꯅ ꯒꯣꯋꯥꯗ ꯖꯨꯟ 18ꯗꯒꯤ 22 ꯐꯥꯎꯕꯁꯤ ꯄꯥꯡꯊꯣꯛꯈꯤ ꯃꯤꯐꯝ ꯑꯁꯤꯗꯅ ꯖꯦꯝꯁ ꯃꯄꯨꯡ ꯑꯣꯏꯅ ꯍꯤꯔꯝ 5ꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯈꯟꯅꯈꯤ ꯃꯄꯨꯡ ꯑꯣꯏꯕ ꯃꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯕ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤꯁꯤ ꯍꯤꯔꯝ 5ꯅꯤ ꯀꯩꯅꯣ ꯍꯥꯏꯗ ꯒ꯭ꯔꯤꯟ ꯇꯨꯔꯤꯖꯝ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯗꯤꯖꯤꯇꯦꯂꯥꯏꯖꯦꯁꯟ ꯍꯥꯏꯕ ꯑꯃ ꯁ꯭ꯀꯤꯜꯁ ꯍꯥꯏꯕ ꯑꯃ MSME ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯗꯦꯁꯇꯤꯅꯦꯁꯟ ꯃꯦꯅꯦꯖꯃꯦꯟꯠ ꯍꯥꯏꯕꯁꯤꯅꯤ ꯑꯗꯣ ꯒꯋꯥꯗ ꯄꯥꯡꯊꯣꯛꯄ ꯇꯨꯔꯤꯖꯝ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞꯀꯤ ꯃꯤꯐꯝꯒ ꯂꯣꯏꯅꯅ G20 ꯇꯨꯔꯤꯖꯝ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯃꯤꯇꯤꯡꯁꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯖꯦꯝꯁ ꯑꯣꯖꯥ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯟꯕꯤꯔꯤꯕ 5ꯗꯨꯗꯒꯤ ꯑꯅꯤꯈꯛꯀꯨꯝꯕ ꯂꯧꯈꯠꯄꯤꯔꯛꯑꯒ ꯒ꯭ꯔꯤꯟ ꯇꯨꯔꯤꯖꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯑꯣꯡꯅꯣ ꯑꯗꯨꯒ MSME ꯇꯨꯔꯤꯖꯝꯒꯤ ꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯍꯧꯖꯤꯛꯀꯤ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞꯅ ꯈꯟꯅꯈꯤꯕꯗꯣ ꯈꯤꯇꯪ ꯃꯆꯥ ꯇꯥꯅ ꯒ꯭ꯔꯤꯟ ꯇꯨꯔꯤꯖꯝꯁꯤ ꯁꯁꯇꯦꯅꯦꯕꯜ ꯇꯨꯔꯤꯖꯝ ꯅꯠꯇ꯭ꯔꯒ ꯏꯀꯣ ꯇꯨꯔꯤꯖꯝ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯇꯨꯔꯤꯖꯝ ꯃꯈꯜ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯒꯗꯕ ꯍꯥꯏꯕꯗꯤ ꯅꯦꯒꯦꯇꯤꯚ ꯏꯝꯄꯦꯛ ꯄꯤꯒꯗꯕꯁꯤꯡ ꯑꯗꯨ ꯍꯟꯊꯍꯟꯕ ꯑꯗꯨꯒ ꯁꯁꯇꯦꯅꯦꯕꯜꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯏꯅꯣꯠ ꯍꯦꯟꯅ ꯄꯤꯅꯕ ꯍꯣꯠꯅꯕꯅꯤ ꯌꯥꯝꯅ ꯁꯝꯅ ꯒ꯭ꯔꯤꯟ ꯇꯨꯔꯤꯖꯝꯒꯤ ꯄꯥꯟꯗꯝꯗꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯑꯀꯣꯏꯕꯒꯤ ꯈꯜ ꯀꯥꯏꯍꯟꯗꯅ ꯊꯝꯕ ꯑꯃꯁꯨꯡ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯝꯗꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯤ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯖꯦꯝꯁ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ MSME ꯍꯥꯏꯔꯤꯕꯁꯤꯅ MSME ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯅꯩ ꯃꯥꯏꯀ꯭ꯔꯣ ꯁ꯭ꯃꯣꯜ ꯑꯦꯟড ꯃꯦꯗꯤꯌꯝ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯍꯥꯏꯕꯅꯤ
tourism gi meeting da MSME haibasi tourism industry gi manung channa yamna pikpadagi mayai oiba thak phawbada tawriba lalolitik ki thabak singbu khangna gani MSME gi manung chanba business khara panba tarabadi aikoina se hotel macha macha ga tawdana adagi traveling agency sing leiri transport service tawba kayam leiri aduga lamdam gi khucha haibagi pothok sing handloom gi pothok na singba yoliba sigumba mayam se MSME gi manung chan gani mathangda akhona khangjaning bese ojadagi tourism haibase icham chamba mi mana khangba yaba mongda sandona khara takpiyo tourism haibasi yamna samna lamkoibagi thabak thoramni tourist haibasina lamkoiriba misaktuni loin khangnare aduga world tourism organization na piba tourism gi yamna common noiba definition wahan thokam lei madu haijage madudi kanagumba amana mana leiriba environment haibadi mi duna leiriba lamdam adudagi atopa mafam amada pung kun mari haibadi nongmadagi tadana aduga chahi ama haibadi numit chahum phumphum mangani sidagi hendana awa pothana bani khangde wakhal pukning nungaina ba adagi holiday aduga lalolitik natraga atai maram ama natraga amagi oina satpa tarabadi madu tourism ne na haigani James tourism dagi lakpa revenue amadi foreign exchange kayasi dagi tourism si hujikti achouba industry emo oina su khanare aduna tourism industry haiba term se yamna seasonare tourism si James mo ngani leigani yam chamba kainoni tourist aduna mana leri balaibak adugi manung da lam koiba chatlaba se ai isa sina India gi manung da leiba atopa state natraga mafam amda lang yem go chal aboidi ai si domestic tourism maina haidoineba aduga tourist aduna masagi leibak natraga country adugi wangmada haibadi atopa leibak amada chatlagana international tourism maina kaudoini se aina America da chatlagadi India masa aina America da chatlagadi IC international tourism singdoineba aw yam nungai je oja aduga tourism gi makhal sing se kram makhal lege tourism aduga khara magi mong mato haitare tourism gi tourism haibasi James matamatam gi matungina masa mareng yam longan ba lammamani aduna makhal yami makhal se sum hengalak pasu yai hana leiram da basu leikhalak pa yai tourism gi makhal khar pallabda aikoina hujiki mamang da su pangiba aikoi green tourism eco tourism ga haiba adagi pilgrimage tourism si isam samna aikoina lining laisol dharma ga mari leinaba khudam oina muslim singna sahi khudingi hajjat paidna chatnari dna mioi lak na khujing weraga makada chatnari adagi Jammu Kashmir gi kainosida Amarnath yatra haidna sahi khudingi jatrik mayam ama chatli sigumba singse aikoina masi pilgrimage tourism haidna adum kauba yai then sports tourism sigi manung si su yam jalhan ba yagre se Olympic games ma khangde Asian games ma khangde adagi national level da international level da tongan ba tournament natraga madugi competition mayam pangthui chatnari chanaroi mayam si su sports tourism gi sarukamani adagi adventure tourism lei film tourism lei food tourism lei simai tawdana tourism si makhal mayam ama thokna lei haibatare ojaduga ethnographer se tourist one chingbara aduga magi ethnography gi tourism makhan se sigi matang du hoi ethnographer haibasi James aikogi particular community haibadi akaknaba furup natraga akaknaba culture amagi maramda pak chauna research tawduna nainariba misaktu ethnographer ne ethnographer aduna kanglu phuruptuga totna tin aduna leiraga makhoigi social life oibe yai cultural life political life na singba social aspect kaya si naini makhoibu hujikti tourist makalamo waina launare aduna masigi ethnographer si anthropology haiba subject tuga su mari leinai aduna anthropology da hujikti tourism anthropology haiba masa amasu longthore aduna hujiki ethnographer singchi tourist ni haibasigi matang sida aikoi Manipur ga mari leina ba khudam amoina aikoi TC Das ka uba Kolkata University gi ethnographer amana 1931 dagi 1936 phawbasi Manipur gi purum
aduga chothe ena chu khangnaba phurupsigi maramda research tawraga 1945 da the Purums and all Kuki tribes of Manipur haidana lairik am phonge masi malem sinna phawraba ethnographic account amane na launai aduna ethnographer sing si tourist oina lauribagi maramdi makhoigi matengna ngasai purum bu oiro natraga any tribal group bu oiro natraga any ethnic group amabu oiro makhoigi culture identity mayam se khangdana hidden noina leirambudu malemda masak takpada si achouba role ama leiba aduna ethnographer sing se tourist ki manung chal ba maina tawbajani ojaduga mathangda lakadriba question ase Manipur gi khoi tourism gi potential se karawai da lege karama mongi potential no khara machata na kupna haibi hoi James Manipur si tourism gi potential si am leiba state amani haibi sidi mipung khuding makna yanarabu wafam ni mahausa gi phajaba na aidi sing pa turel pikthana leire sida natana mayam pumbana khangnari si lamdam si sing nungsit yam phai leibada yam nuai chaba thakpa hawi haidana simaina yamna magul leina launaba lamdamamne aduna ikoi se tourism lakna nabagi adugumba mafam amadi yam chapchaba mafam amane na khanjai Manipur si tourism gi potential yam lei haibagi ikoi gi khudam khara chu ai pijage ko malem gi ani suba lanjau manungda Imphal da yorakhiba Japan gi lanmi gi force to Maudugi Commander General Mutaguchi Reniaina Amana Manipur si Imphal york matam da mana Manipur natraga Imphal makoina di Manipur haibobu di Imphal haibasina hena familiar oibadona tawena hai aduna kamaina saithagi haibada a flower on the lofty height edana awang bachingi napom da satpa leirang lei phajaba amagumbani edana Manipur se maina singthana ye adagi India gi ahanba Prime Minister Oibiramba Pandit Jawaharlal Nehru 1954 da Manipur di hana lakpada Manipur gi ngasai gi landscape sing man phajaba ningthiba mahausa gi mayam ji ubada mana kamaina phungdoke da Manipur city Switzerland of the East nongpok lamdam gi Switzerland ne na singthabirame sida natana Manipur si se little paradise ni piktak chengtak pa sargani natraga jewels of India ni Bharat ki di India gi di mani ni gaina simai tawduna tawbasina Manipur si makoina phungdomba khara sina khakna su Manipur si tourism gi ekoi potential city lei sida dum masan taksare en khale ojaduga tourism destination hai tare Manipur gi destination khara panbi bi ai hoi touristing na yengba yaba yengningadaba mafam si yam marang kaina lei haijab tare James aduga historical monument kumba dagi pura dalan awangba nasingbadi masing pangyam yam da bayai adubu mahausa ga sagona dana leiba tourist spot ti hendok thoidok na masing yam lei na khalli kharatang pallabda ikoi loina mak na khangi loktak ni loktak si mapan gi lam koiba ma hek lak pu matam da ahan batarge si loktak inge hairim ne ba awang nongpo India sigi manungda khwaidagi chawba fresh water lake ni loktak si yam chu phajaba adagi kaibul lamjau gi floating national park si Manipur khakta da phangba sangai species si bo antler deer gi leifam habitat chuni aduga floating park si malem da su kaibul lamjau si natana ani suna leite na hainaribani adudagi amuksu ukrul gi sirui hilda sirui lili sali sisu malemda ani suna atopa mafamda phangdaba lei makhalamani adudagi amuk ukrul dasu aikogi prehistoric site oiriba khangkhui kepna singbasu lei simai tawduna aikogi tourist singi destination si masing yami haitare adagi historical site singda Imphal gi mayol da leiriba itiasic oiraba Kangla mot aikogi Kangla si 33 AD da nongda lairen pakhang mana han maning thawoina amadi ning thorol kaya mathang Kangla da palakibuni adagi amuk Kangla gi yamna kainu amana kitang specific oiba amana 1891 da Jogendrajit phana ba hingda lona landarakpagi maral da matamdugi Assam gi Chief Commissioner Mr. Quinton yauna British officer manga si Kangla da hat krineba aduna
ꯑꯇꯩ ꯂꯝ ꯀꯣꯏꯕꯁꯤꯡꯅꯁꯨ ꯀꯪꯂꯥ ꯍꯥꯏꯔꯒ ꯀꯗꯥꯏꯅꯣ ꯀꯥꯏꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯒꯗꯕ ꯍꯧꯖꯤꯛꯇꯤ ꯀꯪꯂꯥ ꯐꯨꯗ ꯕꯣꯔꯗꯅ ꯁꯦꯝꯁꯨ ꯌꯥꯝ ꯁꯦꯝꯒꯠꯂꯦ ꯃꯍꯧꯁꯥꯗꯒꯤ ꯐꯕꯁꯨ ꯌꯥꯝ ꯐꯖꯔꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯅꯤꯡꯊꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃꯅꯦꯅ ꯈꯜꯂꯤ ꯑꯗꯒꯤ ꯈꯣꯡꯖꯣꯝꯒꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯁꯤ ꯁꯤꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯗꯦꯁꯇꯤꯅꯦꯁꯟ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯛꯏꯁꯤ ꯀꯩꯅꯣ ꯑꯩꯕꯨ ꯃꯥꯂꯦꯝꯗ ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯈꯤꯗꯦꯅ ꯍꯥꯏꯅꯔꯤꯕ ꯕ꯭ꯔꯤꯇꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒ ꯁꯣꯛꯅꯈꯤꯕ ꯂꯥꯟꯗꯣ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯁꯤ ꯁꯤꯅ ꯑꯣꯏꯔꯤꯅꯦꯕ ꯃꯣꯏꯔꯥꯡꯒꯤ INA ꯀꯝꯄ꯭ꯂꯦꯛꯁ ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯐꯥꯎꯔꯕ ꯅꯨꯄꯤ ꯈꯛꯇꯒꯤ ꯀꯩꯊꯦꯜ ꯏꯃꯥ ꯀꯩꯊꯦꯜ ꯋꯤꯃꯦꯟꯁ ꯃꯥꯔꯀꯦꯠ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯇꯨꯔꯤꯖꯝꯒꯤ ꯗꯦꯁꯇꯤꯅꯦꯁꯟꯅꯦꯅ ꯈꯜꯂꯤ ꯑꯗꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯜꯆꯔꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯨ ꯂꯩꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯥꯂꯦꯝ ꯁꯤꯟꯅ ꯐꯥꯎꯔꯕ ꯄꯣꯂꯣ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤ ꯃꯅꯤꯄꯨꯔꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯈꯜꯂꯦ ꯍꯥꯏꯔꯒ ꯑꯗꯨꯗꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯂꯝꯗꯁꯨ ꯃꯅꯤꯄꯨꯔꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁꯁꯤ ꯏꯟꯗꯤꯌꯥꯒꯤ ꯔꯤꯀꯛꯅꯥꯏꯖ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁꯁꯤꯡꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯜꯂꯤꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯒꯤ ꯇꯨꯔꯤꯖꯝ ꯗꯦꯁꯇꯤꯅꯦꯁꯟꯁꯤꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯌꯦꯅ ꯈꯟꯖꯩ ꯑꯣꯖꯥ ꯑꯗꯨꯒ INA ꯍꯥꯏꯔꯤꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯣꯏꯔꯤꯕ ꯃꯣꯏꯔꯥꯡꯗ ꯂꯩꯔꯤꯕ ꯅꯦꯇꯥꯖꯤ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯕꯣꯁ ꯐ꯭रीडम ꯐꯥꯏꯇꯔꯅ ꯏꯟꯗꯤꯌꯥꯒꯤ ꯇ꯭ꯔꯥꯏꯀꯂꯔ ꯐ꯭ꯂꯦꯒ ꯌꯨꯡꯉꯝꯕ ꯃꯐꯝꯁꯦ ꯀꯦꯔꯂꯥꯗꯒꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗꯒꯤ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯂꯥꯛꯑꯒ ꯂꯩꯔꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯗꯨꯒ ꯁꯤ INAꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯖꯦꯝꯁꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯤꯔꯤꯗꯨꯁꯨ ꯆꯨꯝꯃꯤ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯟꯖꯥꯎ ꯃꯅꯨꯡ 1944ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ 13ꯗ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯁꯦ INAꯅ ꯃꯣꯏꯔꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯆꯤꯡꯈꯠꯈꯤꯕꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯏꯍꯧꯗ ꯌꯥꯝꯅ ꯑꯩꯇꯤꯍꯥꯁꯤꯛ ꯑꯣꯏꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯅꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗꯤ ꯆꯟꯗ꯭ꯔꯤ ꯑꯗꯨꯕꯨ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯇ ꯀꯣꯟꯁꯤꯟꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯃꯣꯏꯔꯥꯡꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯈꯨꯝꯁꯨ ꯈꯨꯝꯅꯩ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯁꯦꯝꯒꯠ ꯁꯥꯒꯠꯇꯅ ꯌꯥꯝꯁꯨ ꯇꯧꯔꯦ ꯃꯁꯤꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒ ꯃꯥꯒꯤ ꯀꯝꯄ꯭ꯂꯦꯛꯁꯅꯆꯤꯡꯕ ꯌꯥꯝ ꯐꯖꯅꯗꯤ ꯁꯦꯝꯒꯠꯂꯦ ꯑꯗꯨ ꯃꯁꯤꯁꯨ ꯃꯥꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗ ꯌꯦꯡꯉꯦꯔꯒ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯈꯪꯗꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ INA ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯁꯤꯗ ꯂꯥꯛꯅꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯂꯥꯛꯁꯨ ꯂꯥꯛꯏ ꯂꯥꯛꯅꯤꯡꯐꯝꯁꯨ ꯊꯣꯛꯑꯦꯅ ꯈꯜꯂꯤ ꯑꯗꯨ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯒꯨꯖꯔꯥꯠꯇ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯁꯔꯗꯥꯔ ꯚꯜꯚꯥꯏ ꯄꯇꯦꯜꯒꯤ ꯃꯤꯇꯝ ꯑꯃ ꯍꯥꯏꯔꯤꯕ ꯃꯤꯇꯝꯁꯤ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯤꯇꯝ ꯁ꯭ꯇꯦꯆꯨꯅꯦꯅ ꯍꯥꯏꯅꯔꯤꯅꯤ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯌꯨꯅꯤꯇꯤ ꯍꯥꯏꯅ ꯐꯤꯠ 539 ꯋꯥꯡꯕꯅꯤ ꯑꯗꯨ ꯁꯤꯃꯥꯏꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯏꯟꯗꯤꯌꯥ ꯑꯃꯒꯤ ꯑꯍꯥꯟꯕ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯂꯤꯕ ꯃꯐꯝꯁꯤꯗ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯑꯁꯤꯒꯨꯝꯕ ꯃꯤꯇꯝ ꯑꯃꯕꯨ ꯑꯩꯗꯤ ꯈꯤꯜꯍꯟꯅꯤꯡꯉꯦꯅ ꯈꯜꯂꯤ ꯗꯦꯠ ꯃꯤꯟꯁ ꯃꯗꯨꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯂꯧꯖꯩ ꯃꯌꯥꯝꯅꯁꯨ ꯂꯧꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯃꯤꯇꯝ ꯈꯤꯜꯂꯤꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯆꯥꯎꯕ ꯃꯤꯇꯝ ꯑꯃ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯒꯅꯤ ꯑꯗꯨꯒ ꯈꯣꯡꯒꯨꯜꯂꯤꯔꯛꯀꯅꯤꯅ ꯈꯟꯖꯩ ꯑꯣꯖꯥ ꯍꯧꯖꯤꯛ ꯂꯥꯛꯆꯒꯗꯧꯔꯤꯕ ꯀ꯭ꯋꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯆꯥꯎꯈꯠꯅꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯃ ꯂꯧꯔꯒ ꯂꯥꯛꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯁꯤꯔꯣꯏ ꯂꯤꯂꯤ ꯄꯥꯡꯊꯣꯛꯏ ꯋꯥꯔꯜ ꯇꯨꯔꯤꯖꯝ ꯗꯦ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯒ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯆꯍꯤ ꯀꯌꯥꯃꯔꯣꯝ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯥꯒꯤ ꯄ꯭रोस एंड कॉन्स ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯥꯋꯥꯏꯗ ꯁꯣꯊꯔꯤ ꯀꯔꯥꯋꯥꯏꯗꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯤ ꯍꯥꯏꯕꯗꯣ ꯖꯦꯝꯁ ꯃꯅꯤꯄꯨꯔꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯏ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯏ ꯑꯗꯒꯤ ꯋꯥꯔꯜ ꯇꯨꯔꯤꯖꯝ ꯗꯦ ꯑꯣꯕꯖꯥꯔꯕ ꯑꯗꯨꯝ ꯇꯧꯏ ꯆꯨꯝꯃꯤ ꯑꯗꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯍꯥꯟꯕꯗ ꯃꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯐꯦꯁꯇꯤꯚꯦꯜ ꯀꯧꯔꯝꯕꯅꯤ ꯑꯗꯨꯒ 2010 2010 ꯑꯗꯨꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯗꯅ ꯑꯣꯟꯕꯅꯤ ꯑꯗꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯈꯤꯇꯪ ꯃꯁꯥ ꯃꯔꯦꯡꯁꯤ ꯂꯣꯡꯊꯣꯛꯇꯅ ꯆꯥꯎꯊꯣꯔꯛꯑꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯇꯦꯝ ꯀꯌꯥꯗ ꯐꯦꯁꯇꯤꯚꯦꯜꯁꯤ ꯁꯔꯨꯛ ꯃꯁꯤ ꯌꯥꯎꯁꯜꯂꯛꯑꯦ
ꯍꯥꯟꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯌꯥꯎꯔꯝꯃꯤꯁꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯊꯥꯏꯂꯦꯟꯒꯨꯝꯕ ꯃ꯭ꯌꯥꯟꯃꯥꯔ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯒꯨꯝꯕ ꯑꯗꯨꯒ ꯚꯦꯠꯅꯥꯝꯒꯨꯝꯕ ꯁꯤꯗꯒꯤ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯣ ꯇꯣꯔꯅꯥꯃꯦꯟꯁꯤ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ UKꯗꯒꯤ ꯈꯪꯗꯦ US ꯗꯒꯤ ꯈꯪꯗꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯤꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯣ ꯇꯣꯔꯅꯥꯃꯦꯟꯁꯤ ꯃꯄꯨꯡ ꯐꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯣ ꯇꯣꯔꯅꯥꯃꯦꯟ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯁꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯁꯨ ꯑꯆꯧꯕ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯈꯪꯗꯦ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯩꯈꯣꯏꯅ ꯌꯧꯍꯟꯅꯤꯡꯉꯤꯕ ꯇꯥꯔꯒꯦꯠꯇꯨ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯁꯤꯁꯨ ꯀꯣꯏꯁꯟ ꯑꯃ ꯑꯣꯏ ꯑꯩ ꯈꯨꯗꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯐꯦꯁꯇꯤꯚꯦꯜꯒꯤ ꯋꯥꯁꯤ ꯇꯣꯉꯥꯜꯂꯒ ꯖꯝꯃꯨ ꯀꯥꯁꯃꯤꯔꯁꯤꯗ ꯃꯈꯣꯏꯒꯤ ꯍꯤꯡꯁꯥꯞꯇ 2018ꯗ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯂꯥꯛꯄ ꯇꯨꯔꯤꯁ ꯃꯁꯤꯡꯁꯦ ꯀꯣꯇꯤ ꯑꯃꯒ ꯂꯥꯛ 18ꯅꯦꯅ ꯃꯈꯣꯏ ꯍꯤꯡꯁꯥꯞ ꯇꯧꯋꯦꯕ ꯑꯗꯨꯒ ꯂꯥꯁ ꯌꯔꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯗꯅ ꯃꯈꯣꯏ ꯀꯣꯇꯤ ꯑꯃꯒ ꯂꯥꯛ 39 ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯂꯥꯛꯑꯦꯕ ꯇꯨꯔꯤꯁ ꯃꯁꯤꯡ ꯑꯣꯏꯗꯣꯏꯅꯤꯀꯣ ꯇꯨꯔꯤꯁ ꯃꯁꯤꯡꯅꯤ ꯂꯥꯛꯏꯁꯤ ꯑꯗꯨꯒ ꯆꯠꯂꯤꯕ ꯆꯍꯤ 2019 ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯂꯥꯛꯀꯅꯦꯅ ꯄꯥꯕꯁꯤ ꯇꯨꯔꯤꯁ ꯃꯁꯤꯡꯁꯤ ꯀꯣꯇꯤ 2 ꯐꯥꯎ ꯌꯧꯅꯦꯅ ꯄꯥꯏꯌꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯥꯜ ꯊꯣꯛꯏꯕ ꯏꯖꯔꯦꯜꯁꯤꯗ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯏꯖꯔꯦꯜꯗ ꯂꯥꯛꯄ ꯇꯨꯔꯤꯁ ꯃꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛ 18 ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯒꯨꯝꯕꯁꯤꯅꯤ ꯃꯈꯣꯏꯅ ꯆꯍꯤ ꯑꯃꯗ ꯂꯥꯛꯏꯕ ꯇꯨꯔꯤꯁ ꯃꯁꯤꯡꯁꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯒꯁꯨ ꯇꯨꯔꯤꯁ ꯃꯁꯤꯡ ꯃꯔꯨꯑꯣꯏꯅ ꯐꯣꯔꯦꯟ ꯇꯨꯔꯤꯁ ꯃꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯍꯥꯛꯅ ꯃꯁꯤꯡ ꯌꯥꯝꯅ ꯂꯥꯛꯍꯟꯕ ꯉꯝꯗ꯭ꯔꯤꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯁꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯋꯥꯠꯄ ꯈꯔ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯃꯅꯨꯡꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟꯁꯤꯁꯨ ꯖꯦꯝꯁ ꯑꯃꯅꯦꯅ ꯈꯜꯂꯦꯕ ꯑꯗꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯍꯟꯅꯤꯡꯉꯤꯁꯤ ꯀꯩꯗꯧꯒꯦꯕꯨ ꯈꯔ ꯁ꯭ꯄꯣꯟꯁꯔ ꯇꯧꯍꯟꯕ ꯑꯩꯈꯣꯏꯒꯤ ꯐꯟꯁꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯅ ꯊꯥꯗꯔꯤꯕ ꯏꯟꯄꯨꯠꯁꯤꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯥꯎꯠꯄꯨꯠꯁꯤꯒ ꯏꯆꯥꯟ ꯆꯥꯟꯅꯗꯕ ꯆꯪꯍꯜꯂꯤꯕ ꯄꯩꯁꯥꯗꯨꯒ ꯉꯁꯥꯏꯒꯤ ꯇꯥꯜꯍꯧꯒꯗꯧꯕ ꯄꯩꯁꯥꯁꯤꯒꯁꯤ ꯃꯁꯤ ꯀꯩꯅꯣ ꯑꯃ ꯕꯦꯂꯦꯟꯁ ꯑꯃ ꯏꯇꯧ ꯇꯧꯗꯦꯅ ꯈꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯀꯩꯅꯣ ꯑꯃ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯑꯃ ꯋꯥꯠꯄꯅꯔꯥ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯅꯅꯕ ꯀꯔꯤꯒꯨꯝꯕ ꯀꯣꯔꯄꯣꯔꯦꯠ ꯈꯪꯗꯦ ꯀꯝꯄꯦꯅꯤ ꯈꯪꯗꯦ ꯐꯥꯔꯝ ꯈꯪꯗꯦ ꯊꯤꯕ ꯋꯥꯠꯄꯅꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯨꯗ ꯇꯨꯔꯤꯖꯝꯒꯤ ꯍꯤꯔꯝꯁꯤꯗꯩꯁꯤꯗ ꯈꯔ ꯀꯨꯞꯅ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯐꯨꯗ ꯇꯨꯔꯤꯖꯝꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯤ ꯆꯥꯕ ꯊꯛꯄ ꯁꯦꯝ ꯁꯥꯕ ꯑꯗꯨꯒ ꯉꯁꯥꯏ ꯆꯥꯕ ꯊꯛꯄꯗ ꯍꯥꯎꯏ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯐꯪꯉꯤꯕ ꯃꯅꯥ ꯃꯁꯤꯡ ꯈꯪꯗꯦ ꯉꯥ ꯆꯥꯛ ꯈꯪꯗꯦ ꯍꯥꯎꯏ ꯍꯥꯏꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯏ ꯑꯇꯩꯗꯒꯤ ꯄꯣꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯒ ꯑꯩꯈꯣꯏꯗ ꯐꯪꯉꯤꯁꯤꯒ ꯆꯦꯡꯃꯛꯇ ꯍꯥꯏꯔꯁꯨ ꯃꯤꯇꯩ ꯆꯦꯡꯒ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯍꯥꯎꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯐꯪꯉꯤꯕ ꯆꯥꯛꯍꯥꯎꯒ ꯍꯥꯏꯔꯦꯅꯦꯀꯣ ꯃꯄꯥꯟꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯃꯄꯥꯟꯗꯒꯤ ꯎꯔꯤꯁꯥꯗꯒꯤ ꯀꯔꯤꯗꯒꯤ ꯊꯥꯏꯅ ꯂꯥꯛꯈꯤꯕꯁꯦ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯍꯥꯎꯗꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯤꯌꯨ ꯀꯥꯏꯅ ꯇꯧꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯁꯝꯅ ꯑꯩꯈꯣꯏꯗ ꯐꯪꯉꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯤ ꯌꯥꯝꯅ ꯃꯍꯥꯎ ꯂꯩ ꯍꯥꯏꯕꯁꯤ ꯃꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯐꯨꯗ ꯇꯨꯔꯤꯖꯝꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯕꯁꯨ ꯌꯥꯝꯅ ꯍꯩꯕ ꯑꯗꯨꯒ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯃꯁꯥ ꯅꯥꯟꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯅꯦꯅ ꯂꯧꯏ ꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯊꯧꯔꯝꯗ ꯂꯥꯏ ꯇꯤꯟꯗ ꯀꯠꯄꯗ ꯃꯊꯦꯜ 109 ꯒꯥꯏꯅ ꯍꯥꯏꯔꯤꯁꯤ ꯃꯅꯥ ꯃꯁꯤꯡꯗꯅ ꯁꯦꯝꯕ ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯗꯩ ꯃꯅꯥ ꯃꯁꯤꯡꯒꯤ ꯄꯣꯠꯊꯣꯛꯇꯅ ꯃꯊꯦꯜ 109ꯁꯤ ꯁꯦꯝꯃꯦꯔꯒ ꯂꯥꯏꯗ ꯀꯠꯄ ꯉꯝꯃꯤꯕꯅꯦꯕ ꯃꯗꯨꯒꯤ ꯁꯦꯝ ꯁꯥꯕꯁꯨ ꯁꯦ ꯑꯩꯈꯣꯏꯅ ꯂꯥꯁꯤ ꯁꯤꯖꯤꯟꯅꯩ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯀꯔꯤꯗꯁꯨ ꯂꯥꯁꯤ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦ ꯑꯔꯥꯡꯕꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯛꯏꯕ ꯂꯥꯒꯤ ꯃꯑꯣꯡ ꯂꯥꯒꯤ ꯁꯤꯗ ꯁꯦꯝꯃꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯖꯥꯏꯟꯒꯁꯦ ꯃꯤꯅ ꯍꯦꯛ ꯃꯇꯧ ꯇꯝꯕ ꯉꯝꯗꯕ ꯇꯝꯅꯗꯦꯅ ꯈꯜꯂꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯨꯃꯥꯏꯅ 109 ꯒꯥꯏꯁꯦ ꯑꯩꯈꯣꯏ ꯗꯦꯃꯣꯟꯁꯇ꯭ꯔꯦꯠ ꯇꯧꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ VVIPꯁꯤꯡꯗꯐꯥꯎꯗ ꯃꯁꯤ ꯄꯤꯖꯈ꯭ꯔꯕꯅꯤ ꯆꯥꯔꯒ ꯆꯠꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯥꯂꯦꯝꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯁꯛ ꯇꯥꯛꯄ ꯌꯥꯕ ꯆꯤꯟꯖꯥꯛꯀꯤ ꯀꯩꯅꯣꯁꯦ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯐꯨꯗ ꯇꯨꯔꯤꯖꯝꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯑꯗꯣ ꯐꯨꯗ ꯇꯨꯔꯤꯖꯝ ꯍꯥꯏꯔꯒ ꯃꯁꯤꯒ ꯈꯤꯇꯪ ꯅꯥꯀꯣꯏꯅꯅ ꯁꯦ ꯑꯣꯔꯦꯟꯖ ꯐꯦꯁꯇꯤꯚꯦꯜꯒ ꯄꯥꯡꯊꯣꯛꯏꯗꯅ
adai pineapple festival pangthoi adagi yamna khara localized oiba mong da singju festival bo pangthorabani hendak festival gaina hairi basingsi food tourism gi sarukta adum chalhanba yai oja aduga khoi tourism industry sina kanaba pidori base karama miyoi singdano the tourism industry sina natraga tourism sina kana halli sidi masidi khongdagi tuon bhawni haitare khwaidagi apikpa se apikpa hijab tare rickshaw puller amadagi haurer adagi yamna apikpa chagi dukan ama phambadagi haurer ga chagi hotel ama phambadagi haurer ga kanaba piri se khwaidagi wangba se lainga khangde ade any farm khangde corporate khangde khuding makta masina tourism industry sina kana halle na lawi aduna kaidoge bu hotel dawri ko adudagi hotel dudagi magi tourist spot si bhau lakna na bhot na bada madugi taxi service lady taxi thauri bami then adugi hotel thauri bami taxi thauri bami ko adudagi tourist spot to the lairami ba chana thakna ba yoli ba khangde ama khangde sigumba adudagi mafam dagi mafam amda chatna na bhot na bada tauri ba mayam se loktak makta chatle na khalasi loktak ta chatlagadi boating tawgi haigani hi holi ba kangbu sigum maina tawdna ekhoigi tourism industry sina piri sidi akakna ba mi kanglup ama khakta da natieba khwaidagi hena kana dauri basidi masina sarkar da haidi laingak sida magi annual income se chawkhalan ba hengalan mada hena kari haini mateng ama oigane na khanjai Ojagi wakalonda Manipur ki tourism industry se sakholan gi hargadi karam thabak thorom paikhalaga karam area da hoise hena khumang chapsalaga oigani hena khanbi bage karigumba law and order phagal adi tourism lakning bagi chang sisu amuka hena phane na khali adagi mathang da ikoi si kitang civic sense sama yaw basi yam darkar oe na khali civic sense ai bidi koina goi hauna lonchat khangba haitare ngasai gi hauna lonchat haisi ga ngasai hospitality haiduga di khara khetna duini ko je khudam moina aikoina se aikoina waste management bo hairone ko karigumba tourist spot am da kari natraga anywhere chabani khangde thakpani khangde tawre ising makta thae disposable glass khangde bottle khangde hekta mafam marang khangdane he khundok pagumba mase adum tawri ko hujiksu hoi hujikti tongan ba mijes mayam ama adagi NGO mayam amna sumba gi waste management ki thokla ga su yam darkar leiri di ai koi gi mindset sineba ai khaki haiba potu mi udraga loire ga haiba potu tu erga masidi sida aina sumba bottle sima hundu omagadi natra sumba amot pa sima hundu omagadi aikoi gi oina athi bhai du oidori ni ga haiba sigumba icham chamba civic sense ki kainosi khara wat pasi masi hena laina na bai koida se awareness program ni khangdi amani khangde tawrerga aikoi masel gyan tamin na ba si changena khali adagi siga loina na miyam khangde lainga khangde khara sincere oiba ma ju changbra haidi aikoi ji tauri ba thabak si pukchel sengna aikoi gi aigi haiba si tungoinaraga miyam gi aduga leiba ki haiba sina mang thammerga thabak tawba se karigumba aikoina lambi thong makta seme lambi thong ai si tourism gadi yamari leina bo potni lambi America na simaina haibam sule America na su yamna develop tawri si karigino ida mokoi gi communication maroi lambi thong se aduki matik phabadagi ne na haiba aikoi gi lambi thong gi pibam siti phatti adu phatri si chu kaidoge bu lambi thong semba matam sida su aikoi da kitang sincere oibu wat pra haidi ngasi handaki kumda handaki season da semamba lambi thong ji season nama lan bada hekta season ba yada bu gum to bu masi aikoina quality maintain to bungam driba kotriba mayam se masi aikoi sincerity si khara wat panane na khalli masiga iroina na aina haizening base
ꯇꯨꯔꯤꯖꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤꯁꯦ ꯃꯌꯦꯛ ꯁꯦꯡꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯤꯔꯒ ꯃꯁꯤ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯆꯠꯅꯍꯟꯕ ꯆꯨꯝꯅꯗ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯇ ꯂꯩꯕꯗꯨ ꯅꯠꯇꯕ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯆꯠꯅꯍꯟꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯕꯖꯦꯠꯁꯤ ꯍꯦꯟꯒꯠꯍꯜꯂꯦꯔꯒ ꯉꯁꯥꯏꯒꯤ ꯂꯩꯔꯝꯃꯤꯕ ꯄꯣꯠꯁꯤꯡꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄꯤꯕ ꯌꯥꯎꯔꯒ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯍꯦꯟꯅ ꯐꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯣꯖꯥꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯗꯨꯅ ꯉꯁꯤꯒꯤ ꯈꯟꯅ ꯅꯩꯅꯕꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ